ꯃꯥꯏ ꯏꯁꯄꯦꯁꯦꯁ ꯂꯣꯟ ꯊꯣꯛ ꯑꯇꯩꯁꯤ ꯂꯣꯟ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯪꯀꯜꯒ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯪꯀꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯗꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯈꯟꯅꯕ ꯌꯥꯒꯦ ꯂꯨꯆꯤꯡꯕꯒꯤ ꯄꯣꯠꯁꯦꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯇꯩ ꯎꯗꯦ. ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯀꯔꯤ ꯁꯣꯏꯔꯤ? ꯑꯩꯒꯤ ꯏꯃꯥ ꯏꯄꯦꯜꯁꯤꯡ, ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ, ꯂꯥꯏꯔꯕ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯂꯧꯃꯤꯁꯤꯡ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯀꯌꯥꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ, ꯃꯣꯏꯅ ꯀꯔꯤ ꯁꯣꯏꯔꯤ ꯑꯩꯈꯣꯏ ꯎꯗꯦ. ꯑꯩꯈꯣꯏꯅ ꯌꯦꯡꯉꯣꯏ ꯃꯗꯨ. ꯑꯗꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯉꯣꯏ. ꯑꯩꯈꯣꯏꯅ ꯎꯏ, ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ. ꯑꯩꯈꯣꯏ ꯑꯇꯩ ꯎꯗꯦ, ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ. ꯃꯔꯝꯗꯤ fish start rotten from head ꯍꯥꯏꯅ. ꯉꯥꯅ ꯄꯨꯝꯕꯁꯦ ꯃꯀꯣꯛꯇꯩ ꯍꯧꯏ ꯍꯥꯏꯅ. ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯝꯃꯛꯄ ꯍꯥꯏꯕꯁꯦ, ꯖꯥꯇꯤ ꯑꯃ ꯄꯨꯝꯃꯛꯄ ꯍꯥꯏꯕꯁꯦ, ꯃꯥꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯄꯨꯝꯕ ꯍꯧꯒꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯅꯈꯣꯏꯅ ꯆꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤ. ꯅꯈꯣꯏꯅ ꯆꯨꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯨꯝꯃꯛꯀꯅꯤ. ꯃꯔꯝꯗꯤ ꯅꯣꯏꯅ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ, ꯗꯥꯏꯇ ꯑꯃ ꯂꯧꯔꯤ. ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯗꯥꯏꯇ ꯂꯧꯔꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯑꯗꯨꯒꯤ ꯗꯥꯏꯇ, ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯋꯥꯍꯪ ꯍꯪꯒꯅꯦꯕ. ꯑꯗꯨꯅ you are accountable to us, you are answerable to us. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯣꯏꯁꯤ. Number one, Indiaꯒꯤ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ. Whether they may belong to any community, Maitai ꯑꯣꯏꯕ ꯌꯥꯏ, Pangal ꯑꯣꯏꯕ ꯌꯥꯏ, Mayang ꯑꯣꯏꯕ ꯌꯥꯏ, any community ꯑꯣꯏꯁꯅꯨ, ꯚꯥꯔꯠ ꯁꯔꯀꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ. And they are accountable for us. ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ. ꯑꯩꯈꯣꯏꯁꯤꯗ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦꯔꯥ, ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦꯔꯥ, ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦꯔꯥ, ꯃꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏ. ꯅꯝꯕꯔ ꯋꯥꯟ. ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ. ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯣ whether they belong to any community in Manipur, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, they are our leader. ꯃꯈꯣꯏ ꯄꯥꯡꯒꯟꯒꯤ ꯂꯨꯆꯤꯡꯕꯅꯤ, ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕꯅꯤ, ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯅꯤ, ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯁꯣꯏꯔꯤꯕ, ꯃꯣꯠꯂꯤꯕ, ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯍꯪ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯪꯒꯅꯤ. ꯃꯗꯨꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯗꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯇꯧꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯝꯕꯔ ꯋꯥꯟ, ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯔꯦꯅꯥꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ, ꯔꯥꯖꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ. ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯔꯦ, ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯋꯥꯁꯛ ꯃꯌꯥꯝ ꯑꯃ ꯁꯥꯀꯥꯟꯗ, ꯃꯗꯨꯒꯤ ꯋꯥꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ, ꯚꯣꯠ ꯀꯥꯔꯤꯕ ꯑꯃꯁꯨꯡ ꯂꯦꯞꯄꯤꯕ ꯃꯌꯥꯝ, ꯃꯈꯣꯏ ꯑꯍꯥꯟꯕ ꯂꯨꯆꯤꯡꯕꯅꯤ. ꯑꯅꯤꯁꯨꯕ ꯂꯨꯆꯤꯡꯕꯗ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ, ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯂꯦꯁ, ꯑꯟꯍꯔꯠ, ꯃꯈꯣꯟ ꯊꯣꯛꯇꯕ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯦ ꯈꯪꯍꯟꯒꯅꯤ. ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯇꯥꯍꯟꯒꯅꯤ. ꯑꯗꯨꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯀꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ, ꯅꯈꯣꯏ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯏ, ꯁꯦꯡꯗꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯏ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯌꯦꯡꯉꯤ. ꯅꯈꯣꯏ ꯑꯅꯤꯁꯨꯕ ꯂꯨꯆꯤꯡꯕꯅꯤ. ꯑꯍꯨꯝꯁꯨꯕ ꯂꯨꯆꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ, ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯃꯈꯩ, ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯣꯏꯕ ꯌꯥꯏ, ꯖꯃꯤꯌꯥꯇꯨꯜ ꯎꯂꯃꯥ ꯑꯣꯏꯕ ꯌꯥꯏ, ꯖꯃꯥꯠ ꯏꯁꯂꯥꯃꯤ ꯑꯣꯏꯕ ꯌꯥꯏ, ꯗꯥꯎꯠ ꯇꯕ꯭ꯂꯤꯒꯀꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯣꯏꯕ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯅꯈꯣꯏꯒꯤ ꯗꯥꯏꯇ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯝꯖꯤꯡꯕꯗ, ꯈꯨꯟꯅꯥꯏꯁꯤꯗ ꯃꯣꯠꯂꯤꯕ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯅꯈꯣꯏꯒꯤ ꯗꯥꯏꯇ ꯂꯩ. ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯅꯤ. ꯂꯨꯆꯤꯡꯕꯁꯤ ꯑꯆꯧꯕ ꯗꯤꯕꯦꯠ ꯑꯃꯈꯛ ꯂꯩ. There is a huge debate regarding leadership. ꯂꯨꯆꯤꯡꯕꯁꯤ leaders are made ꯍꯥꯏꯕ ꯑꯃ, leaderꯁꯤ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ, ꯑꯃꯅ ꯂꯨꯆꯤꯡꯕꯁꯦ leaders are born ꯍꯥꯏꯕ ꯑꯃ, ꯂꯨꯆꯤꯡꯕꯁꯦ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄꯅꯤ, ꯃꯥꯗꯤ ꯁꯦꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ. ꯑꯗꯨꯗ ꯋꯥꯍꯪꯗꯨꯒꯤ ꯑꯟꯁꯔꯁꯤ ꯌꯥꯝ ꯐꯥꯒꯤ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ, ꯁꯥꯁꯤ ꯊꯥꯔꯨꯅ ꯍꯥꯏꯕꯅꯤꯀꯣ. ꯁꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯗꯤꯕꯦꯠ ꯑꯃꯈꯛꯅꯤꯗ. ꯁꯥꯁꯤ ꯊꯥꯔꯨꯅ ꯍꯥꯏ, ꯂꯤꯗꯔꯁꯤ ꯇꯁꯦꯡꯅꯃꯛ ꯄꯣꯛꯄꯗ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯂꯣꯏ ꯌꯥꯎꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯂꯨꯆꯤꯡꯕꯁꯦ ꯈꯔ ꯍꯦꯟꯅ ꯂꯩꯐꯝ ꯊꯣꯛꯑꯦꯅ ꯂꯩꯇꯦ. ꯑꯩꯈꯣꯏꯅ ꯅꯦꯍꯔꯨꯒꯨꯝꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯒꯥꯟꯙꯤꯒꯨꯝꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯨꯝꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯃꯧꯂꯥꯅꯥ ꯍꯥꯃꯤꯗꯨꯜ ꯍꯁꯟꯒꯨꯝꯕ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯃꯧꯂꯥꯅꯥ ꯍꯨꯁꯦꯟ ꯑꯍꯃꯗ ꯃꯗꯅꯤꯒꯨꯝꯕ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯖꯥꯀꯤꯔ ꯍꯨꯁꯦꯟꯒꯨꯝꯕ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ, ꯃꯧꯂꯥꯅꯥ ꯑꯕꯨꯜ ꯀꯂꯥꯝ ꯑꯖꯥꯗꯒꯨꯝꯕ ꯑꯅꯤ ꯁꯨꯅ ꯄꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ. ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ
ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥꯛ ꯈꯔ ꯈꯛ ꯂꯩꯔꯤ ꯃꯗꯨꯅ ꯁꯦꯝꯒꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯂꯨꯆꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯃꯤꯠ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯃꯤ ꯈꯔꯒꯤ ꯃꯁꯛꯇꯣ ꯑꯗꯨꯝ ꯎꯔꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥ ꯍꯥꯏ a person who changes his position magi khongpham se hongba depending on the person he is dealing with ngasi mago guna ngasi chief minister BJP ki chief minister ngasi lai rene ai BJP ki wang ang ba hayeng congress ki chief minister lai rene congress ki wang ang ba adu ma mi je man hai ko a person who changes his position depending on the person he is dealing with man una ba thema ba mapang kan ba do group ma nongmai pai ba mapang yam kala men khalo ne moi ma ko ke tu ba ngasi ko hai ba kamu ko mana ne political party mo pa ga yang kale ne khalo ne moi ma khong de tu ba no mi tu ma moi nga ko wa de chu me na hai no mi tu ma the high political party to the power pai de hai mission to no power pai de hai bi de no moi chu thora sumo mi si ko mana kai hai ge da is not a person to lead a nation adu mo lu ching bo adu jati ma na de furu pa ma na de nation ma lead to mo mo da mi na te adu ko mi ta yeng bi yo ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯕ ꯃꯁꯥꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯨꯆꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯕꯠ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯒꯤ ꯃꯤꯠ ꯃꯥꯒꯤ ꯂꯦꯟꯁ ꯑꯅꯤꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯒꯦ ꯍꯥꯏꯕꯁꯤని ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯏ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯅ ꯆꯦꯟꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯒꯨꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯣꯖꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯒꯤ ꯃꯇꯥꯡꯗ ꯂꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯃꯥꯅ ꯇꯧꯕ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡꯁꯤ ꯃꯥꯅ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯀꯟꯚꯦꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯁ ꯂꯧꯕꯗꯧꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏ ꯏꯄꯨ ꯑꯂꯤꯃꯨꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯤ he was only 52 years old ꯌꯥꯝ ꯅꯍꯥꯅꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯥꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯍꯥꯏꯁꯤ ꯃꯥꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯧꯅ ꯇꯥꯛꯏ ꯃꯣꯏꯅ ꯍꯪꯉꯤ ꯃꯥꯅ ꯀꯣꯏꯁꯟ ꯑꯃ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃꯗ ꯆꯦꯟꯒꯗꯕ ꯃꯒꯨꯟꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯁꯤꯗꯧꯅ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯚ ꯑꯣꯏꯕ ꯁꯤꯗꯧꯅ ꯖꯁꯇꯤꯐꯥꯏ ꯑꯣꯏꯕ ꯑꯟꯁꯔ ꯑꯃꯐꯥꯎ ꯂꯨꯆꯤꯡꯕꯒꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯅ ꯍꯥꯏꯔꯝꯕ ꯂꯨꯆꯤꯡꯕ ꯑꯃꯗ ꯆꯦꯟꯒꯗꯕ ꯃꯒꯨꯟꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯖꯁꯇꯤꯐꯥꯏ ꯑꯣꯏꯕ ꯌꯥꯝꯖꯗ꯭ꯔꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯦ ꯈꯔ ꯅꯩꯅꯔꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯩ ꯑꯁꯤꯡꯕ ꯃꯌꯥꯝ ꯑꯃꯒ ꯇꯤꯟꯅꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯚ ꯑꯣꯏꯕ ꯖꯁꯇꯤꯐꯥꯏ ꯑꯣꯏꯕ ꯑꯩ ꯑꯟꯁꯔ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦꯕꯀꯣ ꯃꯥꯏ ꯃꯒꯨꯟ ꯑꯍꯨꯝꯁꯦ ꯈꯛꯇꯪ ꯂꯩꯕꯁꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯅ ꯍꯥꯏꯔꯝꯕꯁꯤ ꯂꯨꯆꯤꯡꯕ ꯑꯃꯗ ꯆꯦꯟꯒꯗꯕ ꯃꯒꯨꯟ ꯑꯍꯨꯝꯁꯦ ꯁꯤꯁꯦ ꯑꯃꯨꯛꯀ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯕ ꯑꯃ ꯆꯪꯉꯤ ꯑꯍꯥꯟꯕꯗ ꯂꯨꯆꯤꯡꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏ he should be intelligent ꯂꯧꯁꯤꯡ ꯁꯤꯡꯒꯗꯕꯅꯤ ꯃꯔꯝꯗꯤ he is going to take a lot of decision ꯍꯥꯏ ꯃꯥꯅ ꯂꯧꯒꯗꯕ ꯄꯥꯡꯒꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯣꯏꯅ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯥꯅ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟ ꯑꯃꯅ ꯉꯁꯤ ꯃꯥꯅ ꯉꯥꯡꯊꯣꯛꯑꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯃꯥꯅ ꯃꯤꯒꯤ ꯃꯈꯣꯡꯗ ꯀꯨꯜꯂꯨꯕꯗꯨꯅ ꯉꯁꯤ ꯃꯥꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯔꯥꯟꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯝꯕꯗꯨꯅ ꯉꯁꯤ ꯃꯥꯅ ꯎꯠꯂꯝꯕ ꯊꯧꯅꯥꯗꯨꯅ ꯉꯁꯤ ꯃꯥꯅ ꯃꯤꯈꯥ ꯄꯣꯜꯂꯝꯕꯅ ꯉꯁꯤ ꯃꯥꯅ ꯃꯤꯀꯤꯊꯤ ꯑꯣꯏꯔꯝꯕꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯁꯤꯗ ꯏꯝꯄꯦꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯁꯤꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁ ꯃꯌꯥꯝꯗꯨꯁꯨ ꯏꯝꯄꯦꯛ ꯄꯤꯒꯗꯧꯕꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯈꯪꯒꯗꯧꯕꯅꯦ ꯁꯣ ꯌꯨ ꯁꯨꯗ ꯕꯤ ꯚꯦꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯠ ꯁꯤꯡꯒꯗꯧꯕꯅꯤ ꯌꯥꯝ ꯑꯗꯨꯗꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯄꯨꯝꯅꯃꯛ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯅꯣ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯃꯥꯅ ꯈꯪꯉꯤ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯔꯦꯖ ꯃꯥꯅ ꯈꯪꯉꯤꯕꯗꯣ ꯃꯥꯅ ꯍꯩꯔꯤꯕꯗꯣ ꯃꯥꯅ ꯈꯪꯕ ꯑꯆꯨꯝꯕꯗꯨ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯄ ꯉꯝꯒꯗꯕꯅꯦꯕ ꯃꯥꯅ ꯈꯪꯉꯤꯕ ꯑꯔꯥꯟꯕꯗꯨꯒꯤ ꯃꯥꯏꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯗꯕꯅꯦꯕ ꯗꯦꯠ ꯏꯁ ꯑ ꯂꯤꯗꯔ ꯐꯅ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯉꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯨꯆꯤꯡꯕ ꯑꯣꯏꯔꯅꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯨꯆꯤꯡꯕ ꯑꯣꯏꯔꯅꯤꯅ ꯅꯣ ꯅꯣꯏ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯨꯆꯤꯡꯕꯅꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯒꯗꯤ ꯅꯣꯏꯅ ꯈꯪꯉꯣ ꯅꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯊꯧꯅꯥꯗꯣ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯄꯨꯂꯤꯁ ꯂꯥꯛꯄꯗ ꯀꯤꯒꯗꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯔꯥꯟꯕ ꯇꯧꯕꯗ ꯀꯤꯒꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯄꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏ CSO ꯂꯤꯗꯔ ꯑꯣꯏꯔꯤꯁꯤꯕꯣ Now, if you are going to compromise the integrity of your community, if you are going to compromise the integrity of your interest, nangi community interest, nangi community integrity to ngapang ngamulo ba taragadi kay gino na ko yung ba president, kay gino na ko yung secretary. Thongna ko ko na ko chingbo gira. Hom so wang. Oi roi.
mana fariba thomado ai yam ure mi khanaba sidagina airport ho chappada natragana sidagina hata ho chapaganda thienaba mi mari leramena mai ma phuno adugi thoma ba bu te ko ta kale karamba thoma ba wai ki chaw ma gul lam le adui ma gun dune ka thop ngam ba sacrifice adu ma lok sing sing ba mi ma thongna le ba mi adu mi do ka thop ngam ba tai you should have the spirit of sacrifice magi oijaba punama ka thop ngam ba ki quality du change ba adune allah ki rasul ki quality adune hazrat umar ki quality adune hazrat ali ki quality adune hazrat abu bakar ki quality ka thop ngam ba do adune ne mo koi leader oi create of do ai koi na mo koi ma kun nei ner pa matam da allah ki rasul ki hadith sing nei ner pa matam da sahaba mayam ki punsi wali nei ner pa matam da kari na what is distinction mayam ki mo ni distinction le ise kari no mo koi ki sacrifice ki spirit tu ne ba ta thop ki magun ma china ma ta su yaw da ba khudung cha ma phum ga lanai ki khudung cha ka lo ni da khan ba na koi community ki lu chung ba koi kar ba ya du yo bani how are you going to represent our interests how are you going to represent our community na sa ki uya ma ki khan ba ai koi ki lu chung ba mo ita ga di ne ka tung ba buk moi ba chen zao pai ba tai tu no mayam ki interest to wa ngang tu na ti ai koi ki lu chung ba di ai koi ki lu chung ba di kana no si lambi ki chidai da nungsa ki mesa da masa ki por pham pham bi ba numit khuri ki bdm da khande police da khande chai pham ta na pura ba ai koi le chatpa matam da ikai hangoi da na makoi ikai khumna ki masak koi ra ba koi ki pangal da na da islam da da le ba makoi ki parda ki chata bi do adu tungoi na ra ga moi ki phani ko hai da la ga ma phai ga da ta ba lichai ki mami da koi mi tu la khram adu da pi se chatum ta ra ga koi la khram adu ina ma to wa tu bu ne me ko lu chung bai se classic hotel da lunch program am sami da ngam gi level da lai ma mi sing du gi wari to bu na te me ko lu chung bai se sida manipur gi ya jong phang no ma yang gi mu sida kana na sa pu ro ke hoje kana na ko lik feng ge kana na laundry service to ge adu gi si chen ma yang ima bi ma yang du gi da mo to work to bu ne me ko lu chung bai se ai ko gi society si ge ko gi khunai si gi lowest strata da kwai niam ba thak le ri ba ai koi ki marginalized section of our society mayam du represent to bu ngam da ba adu ma sini sing lomi sing adu ma domestic workers sing street vendors sing adu ma adu represent to bu ngam da ba na koi ne kar ma ne koi lu sing koi ga do bi lomi hai bu hang si ai koi na kwai ki mo oi na hang bi ga da ne ba adu ke amuka hai ba le yam toi lai koi si da Google mai kira mayam si yaw ai square ga disum tu gani luching mani ha ga de moi na se ke ya ga da ni moi ki khilaf to wa nga se si adu ki mate ai ko ki achau ba aran ba to ba dharma ki mayo ke stam dharma ki chatpu ki mayo te ni hai ni ai ko Allah ke rasul karam maka ging thong na tro Abu Sufyan ma gi mayo te na tro le ke ai ko na Manipur chat is 100% 99% si Abu Hanifa na tro ai ko imam Abu Hanifa se karam ai da ku si ki na dige karam ka shum sang da ma le dige kari marum ki le ki no ai ko na kwai ni kai khun ri ba Imam Bukhari ma ku si karam na loi ki ma kai gi da mu to ma la jel da le ki se ai ko imam Hussein radhiyallahu anhu Imam Hasan radhiyallahu anhu Imam Hussein ki Karbala ke thomuk se thom na rahe ba mane yazid sami to ronda rage di achum bagi da mata sule pa ngam da ba aran da gi mai to sunga ngam da ba thona phuduk pa na ma gi machin mana oi ba furup cha sing do adu gi mer ta thona phuduk pa adu ikoi lu ching ma te aduna lu ching ma sing lu ching ma ni haidana thopi ri ba mayam ikoi di miyam ni bicham ni samjagar ba bicham ni ai koi na koi do hang hang kari ai koi u gani na koi ka to lu ching ma ni da sing ai koi nu uroi aduna ai koi khunai da hojik yam na chaw na hangi wo hang se kai no hai ba da yam na ki ngai ju oi se kai no hai ba tam da ai koi ki khunai se kana na represent to doi no sing ai koi nu puya gi la mai se hang bo yen ka nong sa mai pa bi yo me nong sa mai ya pa ngan sing ba thau ba ni kai kun
거 아두기 아이 해외에 번제리바 로버트 브라운 이름보다 방한 지금 땅도 그이 연계 the Muslims in Manipur are known having they are famous for their reputation in hard work and honesty 수고 너무 간밤마디 뭐그 통치 시행 거자 시키는 마음이 세대 방한 지금 Not only this, worry what also. 해 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪ ꯇꯔꯦꯠ ꯂꯩꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯥꯡꯒꯟꯒꯤ ꯑꯣꯏꯅ ꯂꯥꯂꯨꯞ ꯌꯥꯎꯔꯒ ꯂꯣꯏꯁꯪ ꯅꯤꯄꯥꯜ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯂꯩ ꯁꯤꯗ ꯂꯥꯂꯨꯞꯁꯤ ꯈꯛꯇꯅꯤꯀꯣ ꯁꯦꯀꯨꯂꯔ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯃꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯦ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯉꯁꯤꯅ ꯑꯩꯈꯣꯏ ꯀꯅꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯒꯦ ꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤꯀꯣ ꯑꯗꯨꯗꯤ ꯂꯨꯆꯤꯡꯕꯅꯦꯅ ꯊꯣꯛꯂꯛꯏꯕ ꯅꯣꯏꯗꯤ ꯅꯝꯕꯔ 4 ꯂꯣꯟꯕ ꯅꯣꯏ ꯅꯝꯕꯔ 4 ꯑꯗꯨꯝ ꯂꯣꯜꯂꯣ ꯄꯥꯒꯟꯒꯤ ꯂꯨꯆꯤꯡꯕ ꯁꯥꯔꯛꯀꯅꯨ ꯀꯣ ꯀꯥꯅꯤꯅ ꯂꯣꯟꯕ ꯅꯣꯏ ꯀꯥꯅꯤ ꯑꯗꯨꯝ ꯂꯣꯜꯂꯣꯕ ꯄꯥꯒꯟꯒꯤ ꯂꯨꯆꯤꯡꯕ ꯁꯥꯔꯛꯀꯅꯣꯕ ꯀꯥꯅꯤꯅ ꯂꯣꯟꯕꯅ ꯄꯥꯒꯟꯒꯤ ꯂꯨꯆꯤꯡꯕ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯃꯥꯡꯊꯣꯔꯛꯀꯅꯣꯕ ꯅꯝꯕꯔ 4 ꯂꯣꯟꯕꯁꯤꯡꯅ ꯄꯥꯒꯟꯒꯤ ꯂꯨꯆꯤꯡꯕ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯃꯥꯡꯊꯣꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯃꯣꯁ ꯕꯦꯛꯋꯥꯔꯗ ꯂꯥꯏꯔꯕ ꯉꯥꯛꯇ ꯂꯩꯕ upai leisure में helpless करते नहीं बा अदुगो म community में करते नहीं बा ना कोई गुबा करोड़पति कोई बा कानी ला लोन बा drug ला लोन बा ना कोई की लुचु के भाई को कोई community सिमो अमु म कानी देश में लो बा चंगे ना बा लाख ही ना बा अदुगो थवoi से के बा सोन ग्रब community से सिदा अदुगो म अमु म कानी में आम से कोई मर्टेशन बिगनो अदुगो चंगे ना में आम दा वा बा पिहन गनो अदुना मफमसिदा ताबिरिबा or beyond this world masida tabiriba mayamda ningsingjeningbase asugumba luchingbasingi mafam ekoi pirosi aikoina sugumba luchingbase ekoi luchingbane ekoi kai ku ulosi ekoi community se drug kumane represent hobe aba community nate look at our history ekoi ki puarde yeng ekoi glory mayam yengo ekoi community singa inai ba ki damta karo garo thogang lokhe habase look back to our history maduda lai ekoi glorious obi ramayam du yengo ekoi ki pai pusungno waro gani अकोई drug को मने represent हो गया बदुम community में नते हुआ तो मने represent हो गया बदुम community नते अदुन अकोई मचिक सावा लुचिंग सिंग देखो में ये थम बचांगी अदुम मचिक चाव लुचिंग को मैं आम देखो nurture तो बचांगी अदुना सी मदी याम मपुंग में ना हाइजेन ये अदुम मसी की बदलता मुका अकोई की hatred मणिपुर ने वो फ्रूट चा मैं आम नुशीने तो बगी सी को बाती को वही में आम से मसी हायर के कोई community में सु represent हो गया अकोई ने फजो वही कोई नहीं गांगा क्वालिटी करेक्टर फजबा क्वालिटी कथोंग ngamba क्वालिटी लंचत फजबा मनपुर की दमकता इनै पाकी दमकता क्वालिटी चाव पागोम तिंग ngamba कांगु दो एकoi पांगन होयदबनि अदुदगी टॉपिक रोय कोई लुचिंग बसिंसो अफम ग्रेसे हायरगा आई वहाइदा खिदन कनगिबा अदुगी हेंजनगिबा मयाम की थमोइद नुवाइतबा यावरसु नसाना ना खबिरगा मापियो हाइदना मयाम दा तोजरी वेना वफुसरसि हाजिरगा असिगे मतंसिदा लोजेगे